Hello guys. Ma'am ngasi video jadi akhoi amambay video ne hatare. Akhoi mai mutkibagi pudon thalaga se lari question answer ge semambane. Keno ne akhoi pudon oina kan tawra hadi anambana di hojiti liem mu thongnara makan liem thongnara liem daudi anambana tawna adu pudon di hana thaina di pudon ngaktani pudon ga ama mingjen thamai habra latin ngana adugumane ba mingjen thamai haje ai adu hojina mu liem mu tholamina pudon di kanna thanatre aduna akhoi pudon doina ngasi bazar thobane ba adu halakpada mai mutkiba hadi video namjena hainabane aduga mai muthokhare aduna ngasi video jidi koi amambay video tare koi sak haipet ulake kala takna fajjaraba maithong mem anta mem ado question answer metric ki khangningba haidi leiraju tananingba leiraju se hairpa yani question answer ni se kanna hoji iri maju mai mutkibjida akhoi mai kainoni mai laktringayida lotion laurage haibagi kainoni kragen lotion lauge haibagi targetani mai gamta ngairoiba haidi si pudonjida mai akhoi kaino mutpanina atai loi munaramdo male haidi yachang anambana dum mutleba yachang puse mai jingi mapamda yam toina chatpa janida hangni mapam sadibra koi sida lei jingi koi khujai lera dei si mak kano lera isin thapagi mai laadi hadi fajana kanta udone du laktrabanina sidana koi larik boy pudon lera ni kya wale lora kadar loina kan sura braba tira sudeta sum knowledge kaya mu nang chemije knowledge hoina ba khara sem sana kya sura nang question sa kya sura nang chemije ispanam yamiyo chamu sura braba sam yodi chama yabdurba yankhaidi kai yodi tara mutani yamaru ba khala semni adi nang yankhai mukti sem kan tawbudi phai haidi adubo manungdu phanamdi yarakani tara haita semini da sum khangobu jingdo knowledge hoina ba khangbu khangabdi kanada bulaitti aji maju loisil lakadore mai laktringaji da tang loisil laurage haibe ngai roiba mai gamta
ꯃꯩ ꯉꯥꯏꯔꯛꯀꯗꯕꯅꯤ ꯃꯩ ꯉꯥꯏꯅ ꯁꯣꯝꯗ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯊꯕꯛ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦꯕ ꯚꯤꯗꯤꯑꯣꯒ ꯅꯣꯏ ꯆꯥꯏꯔꯦ ꯇꯧꯔꯤꯁꯦ ꯚꯤꯗꯤꯑꯣꯒ ꯂꯣꯏꯅ ꯃꯈꯥ ꯃꯈꯥ ꯑꯣꯟꯈ꯭ꯔꯦ ꯂꯣꯏ ꯃꯃꯩ ꯃꯀꯨ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯃꯊꯨꯟ ꯃꯃꯩ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯉꯁꯤ ꯑꯃꯝꯕꯩ ꯚꯤꯗꯤꯑꯣ ꯇꯥꯔꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯖꯩ ꯍꯤꯟꯗ